Max upiu fit taruk ki distance thambiu yariba makai vaccine dose na kapthok piu chection bahai basina pumna maki ai fabani kaubi kanu haujik su covid aikoi ki irak ta leiri haujik pau sandok na pizari Miyam na lining laison amadi lubkhaidana masana yana COVID-19 ki vaccine kapthok piu haina Manipur ki governor laga nation na phongdorakle wafamasi mahak na city convention center dangasi chahi 15 dagi 19 fawbagi mahiroi sing amasung oja sing na vaccine kapthok na bagi matang da pangthokpa khana naina bagi mifam amada phongdokhibani mifam aduda mahak na makha tarduna doctor scientist amadi frontline workers sing na lepa laitana thawai hakjang yauna honariba si miyam na ikai khumna pham thoki loinana education amasung health department sing na chahi 15 dagi 19 fawbagi miyoi sing da vaccine kapagi thabak chathariba sibusu laga nation na thagat pa phongdoragli to make a special appeal to the teachers to cooperate and to expedite vaccination among eligible students. I am also very happy to know that the Education Department has already initiated this venture. Fear is the reason for this low vaccination. Now it is the responsibility of young students to go home, convince and educate their parents and relatives, neighbors or elderly people about the importance of vaccine. Bring them to vaccination centers and see the mission is successful. That is why this particular mission is a very important mission. Manipur da haukiba pung punmari da nauna miyoi chamanipan COVID positive oire ngasi positive oibagi chang chada 3.5 da laikre COVID-19 command control room dagi thadorok pachirol gi matung inna ngasi miyoi chama yangkhainipan COVID na narambadagi fagalaktuni discharge tauki loinina laijada sidagi fagalapagi chang chada marfudra 3.8 mari oire Manipur da haujik fawada COVID na nabami gi masing ngasi punna lak ama lising kuntra manga chatru kuntra nipan yore masigi manungda active case lising ani chahum nifu mangaledi haukiba pung kun mari asida covid laijat na maram oiduna mioi ani laikidre masi tharaga laijat asina sihan kiba mioi punna lising ani humdra taret sure haukiba pung kun mari da india la nauna mioi lising yangkhaini pan humdra taret covid positive oire laikidaba mi gi masingna chatruk yangkhai taret ni fagalapagi chang chada marfudra taret dasmik amataret oidi Malem gi oina COVID laichat na khwadigi hena sok alai balai bak singi manungda USA na ahanba India na ani suba amadi Brazil na ahum suba da leiri awang nongpok state singi oina Mizoram na ahanba Assam na ani suba amadi Manipur na ahum suba da leiri Ngarang ayukta sakang daba miyoy sing na FCI gi ching puduna lakpat tata driver ani fajin kiba du ngasi Manipur Police ki rescue team na asoy angam yawdana fangbang ngamkre ngasi Jiribam District Police Station da pangthokpa pawg mifamda Jiribam District Police ki SP KSH Rabi Kumar na phongdo kibada ngarang ayuk new Kaifundai Police Outpost yawgadaba kilometer ani rom watlingai da sakang daba miyoy kharana FCI gi tata driver ani fajin kre haiba gi paw fangki paw adu fangbaga Tamenglong District ki mafam Debasu Jiribam District Police ki Additional SP Operations Commando OC Amadi 39 Battalion Assam Rifles Punna ahing nungtil khadana mafam aduda thi bahumbagi thabak chataduna lakhi ngasi nungtil pung 12 minute tararom taba aduaida sakhangdaba sing aduna jungle gi khudong chaba lauduna operation team lakle khangbadagi fakiba driver ani adu thamlamlaga mafam adudagi nanthokduna chenki Driver ani adudi mafam adudagi asoy angam amadi asok apan amatta yauduna rescue tawba ngamkibani haki New Kaifundai area, Babukhal area, amasung atay anakpada laiba area da combing and search operation sathaduna search and rescue operation amakan ngarang dagi ayuk ki pung nipan adwai dagi satharpa hogibani mafam duda khoina commando team thajilaga akhoina khoi gi district police na Tamenglong gi area oiraga su akhoi gi unit na changaga search and rescue operation sathaba matamda ngarang bawda khoina moina lairamba adugumba jaga camp oiro kari oiro karai da laibuno hainu kanna thirpa matamda ngarang bawda phangba ngamdraga su ngasi nungthin pung 12 minute 10 adwaida hairiba abduct tawriba mi ani do khoina rescue tawba ngamle rescue operation asida 39 Assam Rifles ki team na su coordination amasung moina support pibiraga khoina joint operation chatharaki medical examination tawro matungda khoina a place of occurrence haibadi moi abduct tawriba mafam si Tamenglong district ki oibinina OC tawsemda sinaduna necessary formality amasung legal formality tawbum thokpa dugi
तौम थोकपा प्रोसेस तो तौजरगनी मसागी खनबा मदी शक्ति पाइना होनबदा हालेंग लेत्रबा मियोय खरना लौतुनरगा बीजेपी दगी महाक पुतान थोरकपनि हाइना चोंगथाम बिजोयना फोंदोरकले ngasi बीजेपी दगी चाही तरुक तान थोरकलबा हाना पार्टी सिगी सीनियर चीफ स्पोक्स पर्सन चोंगथाम बिजोयगी लंफेल रिम्स कॉम्प्लेक्स त लेबा युमदा पांगथोकपा पावगी मिफम अदुदा वाफम asi महाकना फोंदोखिबनी महाकना मखा तारदुना बीजेपी ना महाकपु तान थोकलकलिबा असigi मायोक्ता कोर्ट केस थेंगनबा उकिल तानरी बीजेपी ना केंद्र मदा मियोय मिरेप ओइनबा मियोय कया चोंथोरकलिबा सिंगदा हाइबसी अंगाव सेमने महाकना लागलिबा मिखल असिदा उरिपोक केंद्र की जेडीयू मिरेप ओइरिबा खुंबोंग मयुम सुरेशता सौगत्तुना बीजेपी की मायोक्ता करप्शन ब्लैक मनी अमदी नेपोटिज्म मुथतनबा मिखल असि थेंगनगनी फोंदोखी बीजेपी से करप्शन की मायोक्ता लेपने ब्लैक मनी की मायोक्ता लेपने डायनास्टिक रूल के अगेंस्ट लेपने और हुजिक तो थोड़ी से बीजेपी से डायनास्टिक रूल के अगेंस्ट लेपिब्रा ब्लैक मनी के अगेंस्ट लेप्रा करप्शन के अगेंस्ट मोई करी तौग्रे मतलब हम ऑपोजिशन करप्शन के अगेंस्ट करी तौग्रे खोइना डिफेंड तौदो लाकपने अदुबो एबसी याम सैटिस्फाइड होय अइना खंगजरिबो फोंगना हाइबा याबगे खुदोंचाव फंगे पाउग मिफम अदुदा यावखिबा केंद्र सिगी जेडीयू द मिरेप ओइरिबा खुंबोंग मयुम सुरेश न हाइखिबदा उरिपोक केंद्र द मिरेप मरी असिदगी अचंगबा मिरेपता मियामना मुन्न खलगा मतुंग मिहुत ओइना थागतपिनबा अपील तौखि तसेंग हंदकी बोर्ड असिदी यामना तसेंग अखोगी उरिपोक प्रजा से करम्ब प्रजानो हाइबसे मयेक सेंगना ताकनी मरमदी अखोगी उरिपोकता मपुनसीद अहानबा बोर्ड थादगदो नुपा अमबु अखोगी उरिपोक प्रजाना कहनबा हाइबसे अखोगी उरिपोक प्रजागी माइथीबो ओइगनी इंडिया लेंगा का पीस टॉक तौनरिबा NSCN GBRN की किलॉन्सर सु ओइबगी मथक्ता चांदेल केंद्र की पॉलिटिकल अफेयर्स कमिटी की इंचार्ज ओइरिबा डी जॉनी लमकांगना चांदेल केंद्र द लेबा नागा फुरुप की मियोय सिंबु लाकदब मिखल असिदा बीजेपी द वोट पिहन्नबा नामफुदा होनारकपगी मायोक्ता चांदेल दा ngasi मियाम की खोंगचट अमा चतखरे रैली अदु चांदेल की पंचायत की हौरगा डिस्ट्रिक्ट असigi DC ऑफिस तमना चतखी रैली अदु दा सरुग याखिबसिंगना डी जॉनी की थवोंग यानिंगदे महाक मफमसिदा लाउथोकु नागासिंगी यूनिटी थुगाइबा यारोय हाइबा खोलाव क्या लाउखी रैली अदना DC लमखा यरमदाइद चांदेल डिस्ट्रिक्ट पुलिस की एडिशनल SP L अमरजीत न लुचिंगबा पुलिस की कांगबु मना थिंगबदगी अकन ममोंगदा मुकनरगा मतुंग हलनखी ngasi खोंजंग अदुदा सरुग याखिबी नुपी अमना पाउमी सिंगदा फोंदोरक पदा नागा मियामगी अपाम्बगी मायोक्ता किलॉन्सर डी जॉनीना चांदेल केंद्र लेबा नागा सिंगबु लेंगाक पाइरिबा बीजेपी की मिरेपता वोट पीगदबनी हाइना की हनबासी यानिंगदे चांदेल की नागा मियामना मिखेलासिदा नागा सिंगी दमक लेपकदबा मिहुत पामी मरमसिना हिरमसिदा मणिपुर लेंगाक अमदी ECI की मिटिंग चंगबिदुना चांदेल द लेबा नागा सिंगना अपाम्बा मिरेपता वोट थादबा फंगनबियु हाकी चांदेल अमदी टेक्नोपॉल केंद्र अनीदा बीजेपी ना सूद लेबा कुकी लालहौलुप सिंह सिजननगा मिखल थेंगनना होटनारे हाइना NPP ना मराल सिरखिबा अदु युमफम यावदबनी हाइना बीजेपी चांदेल डिस्ट्रिक्ट की प्रेसिडेंट SK एंगसेल ना फोंदोरकले हिरम असिगा मरी लेना मोलनोय विलेज त लेबा बीजेपी की ऑफिस त पांगथोकपा पाउग मिफम अमदा एंगसेल ना मखा तारदुना NPP ना चिंगी सीट 10 की मनुंगदा सीट अमा फावबा काबा ngamloidabana asiguma wafam asi sandorakpani NPP na harakliba wafam asi miyamna BJP bu lanna una bahotnabani Chandel amadi Technopol gi miyamna BJP bu thamoi sengna pamliba asi COVID ki wanaraba matamda natana matam pumnamakta district asigi miyam gi mateng pangduna lakhibani maram asina NPP na aranba wafam kaya ECI da complaint tausenduna BJP gi mingchat thihanna bahotnariba asi BJP Chandel district ki maigai dagi ECI da ayi bachirol amasu pisilagani haiki ईरान की तेहरान चथरीबा कुंथ्रा सुबा ईरान इंटरनेशनल बैडमिंटन चैलेंज लिसिंगनी कुनिथोय की फाइनल मैच दा मणिपुर की सानरोय मैस्नाम मैराब चंखरे बैडमिंटन वर्ल्ड फेडरेशन अमसुंग बैडमिंटन एशिया कन्फेडरेशन के नियंग मखादा पांगथोकलिबा बैडमिंटन चैलेंज असिगी मनाना $10 लिसिंग कुनमंगानी पनबयाई मैराबना सेमीफाइनल दा इंडिया की कार्तिके गुलशन कुमार बु पॉइंट कुनमाथोय 13 कुनमाथोय 13 दा माइथीबा पीखिबनी
Handak tangkak ani thokna pangthokadoriba Manipur Legislative Assembly Mikhal gi matangda Manipur gi Chief Electoral Officer amadi Expenditure gi Special Observer sing yauna State asigi District Manga gi District Election Officer DEO amasung Superintendent of Police SP singa video conferencing gi khuthangda mifam pangthoktuna khanane nakhre Manipur gi Special General Observer Retired IPS Pravir Krishna, Special Police Observer Retired Arun Kumar amasung Special Expenditure Observer Rajesh Tutejana Mifamaduda Saruk Yakiba, Observer DEO amasung SP Singda, Election Commission of India ECI na Mikhalgi Piriba Jatna Kanglon Singi Matangda Sugay na Taki. Mifamaduda Observer DEO amasung SP Sing nasu Mikhal Pangthoknaba, same sabagi matangda laydiba makoy gi wakalon su pukatlaktuna kupna khananay naki. Chief Electoral Officer Rajesh Agarwal na ECI gi jatna kanglon ngaktuna achumba mawong da Mikhal pangthoknaba angamba thakta hotnagani hainasu phongdoki hari. Lakliba Mikhal asida miyamna apamba misak khanduna vote pibiu haina Federation of Haumi na thadorok pachirol amana khangalakli. Mikhal loikrabasu khatna chainaba thoktanaba iramdam sige nad chatnabi amasung lining laison ngaktuna thamgadaba mihutta miyamna vote thadasi apaba mihut ama mai pakhanba haibasi miyamgi khutta lei haina chirol aduna makhataki. Tongan ba chahida BA pass tawkiba mapa maming ani thokna haptuna minister oikiba lamsang kendragi mirep sorokhaibam rajenda miyamna vote pirabadi kendrada natana lamdam asisu nongmagi lekha tarakpada natana upai leiroi miyamna mirep khanbada namthak tawdaba mirep khanbiu lamsang kendragi nomination file tawriba RO gi mathakta case file tawragani haina lamsang kendrada congress ki mirep oiriba ligma bam mani babuna phongdorakli ngasi lamsang kendrada BJDU gi Mirep Khundrakpam Kanba Independent ki Arambam Karamjit amadi NPP ki S Sumati yauna Press Club ta pangthokiba pawgi mifam amada Congress ki mirep oiriba Likmabam Manibabuna handak pangthokadoriba Mikhal asigi damak mirep je pishelaba matung scrutiny numita kendra sigi BJP ki mirep sorok khaibam Rajen ki mirep je pishinbada haplakpa educational qualification da khetnaba kaya ama leibadagi RO da wakat khi adubu RO na tabi khide Hiram asigi matangda RO adugi mathaktasu case file tawragani mathau tarabadi High Court Supreme Court fawba chatkani haina Mani Babuna phongdoki Lana aranba information da aranba BA se chahi ahum da matang aidi tongama chahi mada BA pass tawi haragani ma se kadai dunu chumdoi ba da akhoi position la lagadi akhoi judo tawjaga ba hai tawgani High Court chatkani aduga kariguma mangi information je koina High Court chapada hojik puri chalore koi election petition na election ni pangthon grani aduga election head loi baga magi against man kadra di khangdre karagadi magi against koi High Court da election file tawgani election file tawga magi MLA je adum tatkani magi wrong information je aranba information da man even if he wins the election ma MLA oi bi chance like mayam su daina biu ai haijen da banate ai evidence mayam lay proof mayam lay aduna ai lamsang kendagi nungsi jaraba voters in the high get the mangon the vote thada bilinu kana roisin Handak pangthokadoriba Mikhal asi achumba amadi aranba ani gi marakta thengnagadoriba lantheng amagumbani haina kaisamthong kendrada independent mirep oiriba Nisikant sapamna phongdorakli ngasi thauda bhabok laikai da leiba mahaki yumda pangthokpa mirep asigi ECI na ayaba piraklaba torchlight yekpa symbol miyamda khanghanbagi thauramda wafam asi mahakna phongdokhibani ngasi gi thauram aduga mari lenana Nisikant na makha tarduna torchlight haibasi mangal piba amamba lambibu uhanba ngamba amani asumna lamdamasibu amamba lambida anganba pibagumna hanba laitana miyamgi seba tawkhigani luchingba ama oiningbagi Mikhal thengnaba natte kendra asida luchingba matik chaba laitabadagi Mikhal asi thengnabani luchingba haibasi miyamna thengnariba awaba khudong chadabasing adu kokhanaba hotnabada lawriba thaudang adubuni haiki Leader haibase leader never talks about problems leader only talks about solutions Solution. I say, Kariguma, you may have some number. Solution, he's not a leader. Adu Karigumba, Akoi Manipur, quite like Tiva say. First of all, political vision. Vision of the policy making to the Mamit Udami the guys and Chamane. Policy making to was the sincere with mass corruption. According to me, politics is pure sacrifice, pure seva. Go.
अदुदा सिदैदा इसागी दमदा पैसा तानबा चंगदी आइदी पॉलिटिकल नेन उयेबा राजनीति तौबा चंगपते अखोदी राष्ट्रनीति तौबा चंगपने इमा लेबाकी सेवा तौबा चंगपने इसागी पैसा तानगे चंगपनते अदुनी पॉलिटिक्स हाइबसे आइगी मोतदी हंदकी इलेक्शन से अचुम्बा अमसुंग अरानबगी फाइट नि अदुगा इमा लेबाक मणिपुर कंदबा या राष्ट्रीय लोक जनशक्ति पार्टी की नेशनल प्रेसिडेंट पशुपति कुमार पारसना कैसाम रागपु मणिपुर की स्टेट प्रेसिडेंट ओइना हापख्रे ngasi party sigi national president na thorakkiba cherol amagi matung inna kaisam ragna party sigi state president oiraga sel thumgi phibam phagat handuna organization gi mapangal kankhat naba thajaba thamlaga pirakkibani lagliba me tara dagi party sigi block amadi district level gi committee sing sembaga loinana party sigi central office ta achet pamari thamgani haina cherol asida palli हंदक पांगथोकदोरिबा तरानिथोई सुबह मणिपुर स्टेट असेंबली मिखलसिदा राष्ट्रीय लोक जनशक्ति पार्टी की मिरेप थादोक्त्रबसु पार्टी असिना लमदम असगी नहाना थेंगनरिबा थबक फंगदबगी प्रॉब्लम सिंग अमसुंग नुपी सिंगी चाखत खोंगथांगदा माय ओनसिनगनी अमदी मिखलसिदा बीजेपी दा सगतकनी हाइना पार्टी असिगी नेशनल सेक्रेटरी ब्रह्मचारी मयुम रुचिदा शर्मा फोंगदोरकली ngasi press club ta pangthokiba pog mifam amada ruchida sharmana party asi anoba party ama oirabasu cabinet paiba union minister yauri party asigi hana state president oiramba thangkhangin ngaitena pothakraba matung fam hangduna leiba yadaba maramna party asigi mathak thongba singna kaisam ragpu president oina khaplakle mathangi mikhal thengnaba pandam thamli haina mahakna phongdorakle 2022 की इलेक्शन से अखोई की राष्ट्रीय लोक जनशक्ति पार्टी दी इलेक्शन की कनो मिरेप ओइना पुथोकपा याद्रबनिना अखोई दी एनडीए गा खुद समनरगा चतपा अदुंबा पार्टी अमा ओइबनिना अखोई बीजेपी दा सपोर्ट तौगनी हाइबगी कनो दुगा लोइनाना अखोई ngasi सर होय अखोई म्याम पुल्लगा बीजेपी की लैरिबा कैंडिडेट सिंगसिदा अखोइना चतुना मोगी कैंपेन यावदुना बीजेपी बु सौगतलगा मणिपुर दा बीजेपी खक्तगी ओइबा सरकार अमा पोइरकनबा होनबदा अखोइना चावरबा मतेंग अमा पांगबा ngamba ओइजगे हाइना आइना मयामदा सुनिजरी सकोलबन केंद्र दा जेडीयू की मिरेप ओइरिबा डॉक्टर केएच लोकेन की तखिलंबम लैकाई दा लेबा महाकी युमदा मिखल का मरी लेना फिराल चिंखतख्रे फिराल चिंखतलबा मतुंग सकोलबन थिंगोम लैकाई कम्युनिटी हॉल दा मियाम की ओइबा मिफम अमसु पांगथोकी केंद्र से की तोंगान तोंगान मफम सिंगदगी लाखिबा मियामना अथेन पोटना चिंगबा पुरकपगा लोइना मिफम की मिरेप की मिफम अदुदा जेडीयू दा मिरेप ओइरिबा मियोय सिंगसु सरुक याखी चौखटपदा मणिपुर की अनीसुबद लैरंबा कक्चिंग केंद्र चाही निफुगी मयादा चौखट थौरांगी मरमदा थबक अमत तौद्रे मसिना मरम ओरगा केंद्र हुंफुगी मनुंगदा हौजे हुंफु सुबद लैरे हाइना जेडीयू की मिरेप नावरेम नबचंद्रन फोंगद्रोकली ngasi mahak ki mirep che pisiluraba matung thawbal dc complex ta paumi singa unabada wafam asi mahak na phongdorakkibani mahak na makha tarduna sothaduna leireba kakching kendra asigi miyamda thabak amamam piba senmitlon pahanba laingak na piba lau singugi lamda fagatnaba ana layeng thaknaba ising na chingbasing athuba matamda miyamda phanghanna ba honagani haki lakadriba asim election sida mai he pakpaga ade kakching प्रजा सहयोग की मतुंगिना अखोई ख्वाइदगी ममै ताना बै लेबा डेवलपमेंट से मसी ख्वाइदगी अखोई मकोकता थांगनब तेलबा मतंगदा सुना एना पन जगने से प्रजादा मियाम थाजबा थमजरी मियाम की चाकथुंगबु मसागी मरलनी खनबा मियोय सिंगबु लुचिंगबु ओइना थागतलगुमसी हाइना साइतु केंद्रदा INC की मिरेप ओइरिबा लमतिन थांग हाउकिपना फोंगदोरकली ngasi साइतु पब्लिक ग्राउंड दा पांगथोकपा INC की मिरेप हाउकिप की फिराल चिंखतपगी थौरमदुदा AICC मणिपुर इंचार्ज भक्त चरणदास MPCC की प्रेसिडेंट एन लोकेन जनरल सेक्रेटरी ऑर्गेनाइजेशन एल तिलोतमा अमदी साइतु केंद्र ब्लॉक कांग्रेस कमिटी की मियोय सिंगसु सरुक याखी थौरमदुदा मिरेप ओइरिबा लमतिन थांग हाउकिपना मखा तारदुना साइतु केंद्र असि लुचिंगबा अमा लैरबसु ngasi फावो मियामना फंगफम थोकपा चाकथुंग फंगदना लैरि मियोय खरना लुचिंगलिबा मियोय अदुगा मानरगा मसागी फुरित खाव तोंगनबा होनदुना लैबना केंद्र असigi सोतहौरिबा लमदा अदुकी मतिक सोथदुना लैरे हंदक पांगथोकदोरिबा मिखल असिदा मियामगी ओइना थबक तौगदबा मिहुत अमा खंदुना केंद्र असि चौखट माइकैदा पुरकनबा होनगनी हाइखि साइतु केंद्र दगी मणिपुर हाइबसे
शांति पुरक्पा ngamnanaba Manipur da शांति पुरक्पा model oiba saitu kendra oinabaginamakta I have a dream. So my dear brothers, let's stand together, work together, pray together so that there is a tangible changes in every aspects of life for our constituency side 2. Manipur gi sil thum gi fibam fagat handuna marom dom lepchaba ngambal lamdam ama ohenna honagani haina kakching kendra da BJP gi mirep oiba Y Surchandrana phongdora kre wafam asing asi mahakna mirep je piselaba matung paumi singa unaba amada phongdoki bani mahakna makha tarduna handak ki mikhalasi ing tappa amasung achumba mirep khannaba pangthokpa mikhalamani masina maram oiraga Manipur da hojik lairiba achauba issue singasi Loshin Minanaba Miam Puna Honaminasi, Lonana Larik Lai Suning Tina Haidaba Tabak Fangdriba Naha Singda, Tabak Piduna, Ing Tappa Lamdam Ama, Ohenbada Ohenaba Honagani Highness of Fongdoki. North Iski, Ministry of Urban Development Survey, the Lunan Babusmong Tan Singapore, Kaxing 2 times faster, we same toy and a prisoner single cani. Ising kari problem kar lay missing ji yam hengalapani na koi aham da Ministry of Urban Development toga karor kudum project tawi that time the 2001 the census based ovani 21-22 or about 40-45% hengal kare population ji Wangkhem Kendra da BJP gi mirep oiriba UCM gi hana gi president Yumnam Nabachandra gi mathakta lairamba case loshin ki bagalonena hojek mahak ki mathakta criminal case amata laitre haina Nabachandra masana phongdorakli ngasi Thawbal Kiam Sifai khong ahanbi da leiba Y Nabachandra gi yum da pangthoki ba pawg mifam amada mahakna makha tarduna haugi ba chahi lisingani taratare ta pangthoki ba taramathoi suba assembly mikhal gi mangoinana Thokiba Thaudok Amaga Mari Lenana Thawbal Police Station gi makhada case file tawduna leiramki adubu aduda mahak masadi yaukibasu laiti haiki complainant oibiriba aduga famine jarakanda yasanaba amaka pujarakpadagi case to withdrawal gi applicant thajan bibadagi police station Thawbal na final report oina thabirakanda tha sigi tarik 9 da honorable court chief judicial magistrate ki judge na ayaba PB tuna hana leramba kesi tasengna akoi dispose tawbagi adumba order ama lejare Election Commission of India na taranithoi suba Manipur Assembly mikhal gi poll gi numit pu minority Christian sing yenglaga Hongdok piba gidamak harau bagalonina thagatpa phongdorakli loinana political party politician amko amasung civil organization singna minority Christian singi hakpu ikai khumnaba gidamak lup asina thadorok chirol amana thagatpa phongdorakli amaromda mikhal gi numit hongdok hongjin tawbuda ani suba tangkak ki oina March manga thangja numit asida pangthoknaba leblagliba asi atopa numit amada hongdok piu haina umanglai kanbalup ukalna mari lenaba singi pukning chingshilakli March manga thangja numit asi maitei singna imung manung laikai khulamadi laipaki oina ayet apan thoktanaba amadi awa ana tadanaba saroi khangduna lai tainaba lamta gi thangja numit ni maramaduna asigumba chatnabagi thoram pangthokliba numit asida ECI na mikhal pangthoknaba matam leplakliba si amuk hanna khantabiduna atopa numit amada hongdokpinaba mathau tai hairi Hojik pawgi merktatna aten break amtang lauzari Khanghanjaba haukiba chahigi December gi tang amadigi chatnaba haukraba ISCOM gi yamna maru oina next digital set of box seasonary ba subscriber singda hauji chatnariba package sing amuka naw haulana khanghanjari channel package sing adudi foundation plus local channel pack lupa chani kun foundation plus Manipuri economy pack lupa chahum foundation plus Manipuri super entertainment pack lupa chahum yankai foundation plus Manipuri value pack lupa chamri yankai high riba sing asi standard definition SD resolution singine high definition SD package singsu subscriber singda athuba matamda miyanda khanghanjeragani marak sida subscriber singna apamba channel sing SD natraga HD tongana alakarta khanbi basu yagani break matung da mayam butaram na okchari makata pa pauda
Senapati District laiba Kamalong amasung Pumdunglong khul ani gi marakta ngarang ayuk lambi kakpada sizinaba excavator amadi mathakta masak khangdaba mioi kharana hand grenade ama thamnamni hairi mafam aduda Assam Rifles ki kangbuna changchinduna yengsinbaga loinana Manipur Police ki bomb disposal squad ki kangbu laktuna hand grenade adu lauthoklaba matung ngarang numidang pung 8 rom taba matamda asoi angam yaudana pokai hankre haiki Manipur Police yauna IGAR South ki makhada leiba Kaithil Manbi amadi Loktak Battalion da leiba Assam Rifles ki apun bukhutpu amana haukiba February 8 da tongan mafam anida irilbung amadi mayang Imphal da thibahumbagi thabak chathabada aina thingkraba lalholo PL gi mioi ani khuchu khulai ga konana fakre hari faraba kedra ani dagi 9mm gi pistol amaga konana kapa yariba maru ani yauna Mathang sitna irilbung amadi mayang Imphal Police Station da makha taba thabak laukhatnaba sinakre hari Wangoi da leiba laying thau sanamahi gi law mayamna yanaduna sanafam oiduna leiriba lawfam asigi tainabada leiba drain senglingaida social activist ni haizaba sagol sem achauba amadi mahaki machanupana athingba piraktuna khud tharakkiba thodok ki matangda Wangoi police da FIR challabasu makhata ba wahang pawhang chathadana leiriba si marilenaba singna midyeng changbiu haina Wangoi thaunaujam laikai dagi longjam abothena phongdorakli ngasi press club ta pangthokiba pawgmi fam amada longjam abothena tha sigi nipan da Wangoi Football Association na semgat sagatliba lampak asiga tainana leiriba drain sengdoklingaida sagol sem achauba amadi machanupa akashna athingba pibaga loinana furakpa amadi hatkani haina threaten tawrakhi ngasi mahagi yumda drone paisilkiba sina imung manunggi mioida aki tujungba faure hiram asigi matangda Wangoi gi miyamna amadi marilena basingna midyeng changbiu haina phongdokhi imung da migi info na maram sadana drone pai baje masimaina ai khang bangamdre haitare miyam gi damakta miyam gi lampo party je nungsi janana laiji mang dana ba sengji khoche na thoba mi je adugumba social worker ni haijaba nu pa amana yam otpi nei bi rakan ai je khang bangamdre miyam da media da phongtok sari je masida maru ina Wangoi gi miyam na amadi laiba Manipur gi miyam na sagol chen achauba Wangoi da laiba nu pa je sije matik saba dandi amadi matik saba Sairak pipiu loinana ngasi bokti laiba aingonda miwot minai je khang ngamdana thagi FIR je hujik power police na phadana laibagi maram karigino masi aingonda thoiba sumaina matung makha taba thoktanabagi damukta miyamda appeal tawjari MS Thingnamcha Steel Industry House ki extension showroom amangasi ICICI Lamphilpat branch ki branch manager Okram Arun Kumar na hangdokre Imphal West district ki manung chanba Chingmairong da leiba showroom hangdokpagi thoram aduda ICICI Manipur gi business loan manager Laipubam Satyabrata Sharma MS Thingnamcha Steel Industry House ki proprietor Thingnamcha Chauba madi sagnai bamioi kya su sarukya Thoromaduga Mari Lenana, ICICI Lamphilpat branch ki branch manager Okram Arun Kumar na haikibada entrepreneur amadi business tawriba singna bank transaction niyom chumna amadi matam chana bank ka khutsamnaduna tawminarabadi bank na piriba khudong chaba sing lauraga he na mai pakpa entrepreneur ama oina bahonabada bank na matam pumna magda mating pangkani haiki Bank की facility पी से मसाकी मागी account holder से मसाकी मागी transaction फसर गति क्या होता है कोई BLG है नहीं को मरों से आधे डॉ कोई ना मसाकी कोई facility ला great extent तो है कोई ना loan दा इन्होंने ना account हांगा आधे की मागी 1 year की ITR income tax तो खोलेगा आधे की basis कोई loan पी बनेगा Thingnamcha Steel Industry House ki proprietor Thingnamcha Chawbana hangdokliba showroom asida yum amada changdaba yadaba furniture gi potlam sing matam ga chunaba mawongda amadi miyamna apama mawongda saraga lawbagi khudong chaba laigani atopa showroom singi mamaldagi tana pinabagi khudong chaba laigani nauna thorakliba entrepreneur singnasu mai pakna changshin bangamnaba bank ka afaba mari thamba mathau tai Lamdamasida atopa mafam singdagi pusilaktuna atangma mamalda yoliba sing asigi mahud aikhoina puthokchaba potlam singsina mahud silasi thabak fangdabagi awaba mayoknariba naha singdasu thabak pinaba honaminasi haiki ai kanada HDFC dagi loan phangjabani business loan loina handaki showroom akhoi extension toba asida akhoi ICICI gi dagi hangba kuidri kano se akhoi account se
अदुबो हांग ब कुइद्रगसु आइगी इनकम टैक्स फाइलिंग अदेगी आइगी ट्रांसैक्शन ऑफ मयामदु उबिरगा लोन पिबिरे All Manipur United Clubs Organization amuko linkhat kibagi kunmapan suba hayeng mapuk numit ka mari lenana lup asina lamdam asigi miyamda ikai khumna bagalonina yaifa paujil pirakli lamdam asida hingminnariba tongan ba kamluk singi marakta leiliba maribu chetna thamnaba lup asina ngasi fawbada honaduna lakle lup asi linkhat kibagi kunmapan suba mapuk kumona lakpada covid laichet amasung omicron dagi awa ana laitaba punsi amasung miyam pumnamakna matam chopada manipur nungsibagi wakhalon chenba oirasanu haina lup asina thadorok pachirol amana yaifa paujil pirakli thangaiban improvement club TIC gi chahi humfutret subamapuk kumun thoram ngasi club asigi sanglenda covid ki SOP ngak na pangthokre club ki thaumi sing laikai gi ahal sing amasung maida paibi sing na saruk yakiba thoram adugi saruk ama oina asang bana thanba laikai ohelasi haiba pandamda u chara makhal kaya thakiba galonena rabies laina dagi ngak thoknaba pandamda hui amasung haudongda anti rabies vaccine su kap thokhi thoram aduda ahal oiraba singda ajamba khudol tamkibaga loinana club asibu haudokpada achauba thaudang loramba laikidraba ahal singi photo da highlight katuna amasung minute ani tumin na leptuna ikai khumna basu utki Desam Imphal East District Council gi lising ani kunithoi kunmari fawbagi nauna thau pugadaba sing khanbagi mifam ama kwakatel da leiba loop asigi mayai loisang da pangthokre tharamatuda Secretary General Mayengbam Somorjit amadi Organization and Coordination gi Secretary Romesh Kumanchana sarugyaki nauna thau pugadaba sing adudi President ta Yungkham Romario Vice President ta Laisemba Chingangbam amasung Secretary General da Khaidem Robinson yauna post tarama gi nauna thau pugadaba sing khanki hari COVID-19 laichatagi ngak thokna basilin digital na laukalakpa khongthang gi sarukama oina ngasi Kangpokpi district ki manung chanba Liangmai Tangkhul Nepali na Khundaba Machangam village ta COVID-19 awareness kam poster campaign am pangthokre Tharamadu mari lenana silin digital gi producer Fanjobam Lanajit na hakibada haugiba numit kharan yesida TPR Hantaraklabaso laichet asena maram oiduna mi siba leptriba si afaba khudam nate aikoi pumnamakna SOP ningthina ngakminaduna laichet asibu thengnaminaba mathautai chekshin haudaba mikopta laichet asena punsibu lamakhangda manghankhigani haibasi kaudaba fai haki campaign aduda FPO KSH James ROS Santi Sharma RO amadi silin digital gi executive member singsu sarugyaki South Asian Federation of All Sports SAFAS na sinduna South Asia gi laibak mapanda martial arts sports sakhot hannabagi pandamda chatliba February 13 ta Bhutan gi Indore da pangthokadaba SAFAS South Asia Committee gi international conference da yaunanaba SAFAS ki technical director amadi vice president ki thaupuriba Manipur gi Singjamai Chinga mathaktagi Grand Master NG Jeet Kumancha da Barton Pirakpada North East India All Style Martial Arts Self-Defense Sports Association gi maigedigi nungaiba fongdorakli hariba international conference asi yauran nabagidamak Grand Master NG Jeet Kumancha lakliba February 13 da Imphal thadolagani hairi ngasi gi oiba ing asagi pau pizari ICAR lamfeldagi thorakpa report ki matung inna ngasi khwaidagi sakibagi chang asi Celsius degree kunithoi dasmik marini ingbana Celsius degree nipan dasmik mari oiki nungsita yauba ising manil gi changna ayukta chada marfumanga nungtilna chada nifu oiki nong chubagi changna millimeter shino dasmik taruk oiki aroibada maroiba pau Miyam na lining laison amadi lub khaidana masana yana COVID-19 gi vaccine ka thokpiu haina Manipur gi governor Laga Nation na fongdorakli Manipur da haukiba pung kun marida nauna miyoi cha manipan COVID positive oibagi chang cha da taruk dasmik manga da leire amasung miyoi ani laikitre
ngarang ayukta sakhangdaba miyoi singna FCI gi ching puduna lakpa tata driver ani fajin kiba du ngase Manipur police ki rescue team na asoi angam yaudna phangba ngamkre masagi da khanba amadi sakti paina bahona bada haleng balaitraba miyoi kharana lautuna raga BJP dabagi mahakpu tanthorakpani haina chongtham bijoina phongdorakli Chandelda NSCN GPRN na miyambu namfuda BJP da vote pihannaba hotnabagi mayokta rally chatkre Chandel amadi Tengnopal Kendra da BJP na suda leiba kuki lalhulup sing sizinaraga mikhal thengnana ba hotnare haina NPP na maral sirakliba asi yumfam yaudabani haina BJP Chandel district na khangadakli Amasung Manipur gi badminton sanaroi maisna mairaba kuntra suba Iran International Badminton Challenge lesingani kunithwagi final changkre Hojiki oina di IS News na pizza pau matang asida loisinjare